National Cooperative Policy 2025 Hongbagi Thoram Amada Aikogi Laibak Asigi Union Cooperation Minister Amit Shahana Fongdokiba Wafam Daikogi Prime Minister Narendra Modi gi Amata Oiriba Manglan Haibata Bexit Bharat Bharat che Maromdom Lepchaba Haiba Pandam Asi Ikogi Cooperation Sector Kaktana Laibak Asi Chaukhat Lamjenda Mangjin Tharabadi Aikoi Bexit Bharat ki Manglan Asi Mangphang na Bangamgani Haiba Mahaki Wafam Sinusa Mahaki Wafam Kari Wafam Thambinu Sida National Cooperative Policy 2025 policy si ay matanda ko na thaba ama tawbasi policy si kanona policy ama lebam thoyeba ko na Manipur dasu department khara hangi yamna angak department lay khudam lay si marakta na hi wa mama puka chawge language cell ko department lay language cell degi director language planning implementation kaina department na policy semba ya deba legislature singna pukalaga madu policy semba kadawne ba aduga department ama office sama department ama policy semba ya de akoi Manipur ti akoi director language planning implementation na policy maker do uhalaga semba sinna laibti adu si marak si daina haijabadi Manipur da yamna ngalingi matamda akoi Narendra Modi phawba laktingi matam haiba tare akoi cooperative khongje Manipur da yamna chauna phangi adu sida phogi besidi Manipur local paper oraga su Bharat ki oiba pato Bharat ki oiba magi state tas ama kangne na loge adu Bharat na akoi mathonda lecture na bhona bada cooperation sector khaktan ngamgani harise yamna chummagasu Manipur apikpa state amada 23-27 square kilometer adu na akoi internet conflict amusina maram moidana akoi se picture le ainaga 76 km 600 km ga hai nokna riba lamdam sidadi cooperation ki movement se yamna ngalinge matamdi yam kalli adu hujik timasi mami office ki building ki ure adu ganadu ude adu national cooperative policy ma semak policy ma leiragadi masi long term commission program lakani and khali policy ma lere policy framework ma soidana madi budget legani aduna Amit Shahana haijari ba kogi Narendra Modi gi magi wakhalon sida laibak se marumdo lepchab oigina masi aina thajab se laimardi digital India si maru aina kogi Brexit Bharat ki maram andra masida cooperation sector sinu chungtang na pang habi khudam mama harakanda kogi huji koi Manipur dadi kitang thengbo wali ayam thangna state kano Assam gumba di corporate achumatic wage cha bagan sing tea state sing aduga water body sing da sinari ba hi ho si amna corporate loi ole adugi mathakta kogi digital India sigi maru aina cooperation sector sigi saru ama oina kogi huji partner oina raba matung da kamaina toge da hoji akoi da sale ga waba lehendre Google Pay da Phone Pay da haidi Brexit Bharat sigi saru ama oina mi pan tang do la aduna cooperation sector ama masi sector khaktan marom do lecture na bagi Brexit Bharat ki wafam si chungene haibase Manipur gi oina di masi khatang ngalingi matam da tawramaga so hojikti amna khudam Imphal Urban Cooperative Bank hojik sab chaba magi policy ma leitabana boridra stand tabu ngamde loan pajan piba ngamde loan sing recovery tabu ngamde aduna Manipur da di masi pausi amna nungaiba mo waraga su policy ma seme tabase kuna notice window tv na smaina pukhlaktana achigumba afaba thabak tabagi de phayana haibe gedawni na se cooperative policy maroina gi encourage bi bai bi mo thagat pongdok chege as one of the breaking news ne log chege national cooperative policy si Manipur da hana de activate tawraga hana gi hinga le posa mani madu hingan ga taragadi national cooperative policy 2025 se hek phong ba madu implement tauna na ba mari laina ba state government hoji state government du governor na obi banina ade chief secretary lady banina MLA mayam lady banina madu gi kuthang da hariba national cooperative policy se Manipuri loan da masida phong iba policy se maital loan da natraga paper sing da madu mapam sana pau yohlagadi hanana establish tawragadi laiba mathau pangthok tana lairaba haibadi si badawna tummaga laiba singde hengalaga Brexit Bharat ta achobu khudol ama tamgani hai pawasu pukhalaliba North Window TV gi chanibe ma poi kai kunna chabogolena pawse breaking news na logjage thank you thagachare oja